ngasi numida waram phong ki ba tongan tongan ba manipuri sifong sing digi amasum thok ki ba thawdo wa thok sing digi maru oi bi paw khong ga saraga manipur top channel ki maike digi myam na thamjagi ahan bada lupa crore mari romgi zali note ka kona na miyu ani thawal police na fare zali note nampham printing press thi buhum gi tabak sathari sp thawal district ki manung sana kaira wangkhem area da miyu kharana indian currency note asi zali note oina Nambagi Tabak Sathare Habigi Akanapa Pawma Pangbadagi Ngasi Thawal District Police ki SP Zogesan Rahobizam Gimbi Makada Thawal District Police ki Additional SP Ops Sasidanda Soibam Thawal CDO ki Inspector M Tiken Amadi Impal East District Police ki Kangbu Amaga Loinana Kaira Wangkhem area operation Sathapa Matamda Lupa Crore Mari Romgi Senpamoigadaba Indian currency gi Zali note ka kona na miyo ani fare haidi Amaromda Hiramasiga Mari Lainana Pausi Esina Thawal District Police ki ASP Zogesan Rahobizam Gawari Sanaba Matamda Fongdorakibadi Pagalaba Zali Note Singasi Sem Sabagi Tabasi Kairaudagi Tony Hariba Muesigi Mastermind gi Makata Tabak Tobani Makatana Zali Note Asi Kadai Nambagi Habidugi Printing Press Tibagi Tabak Hauzik Satari Hainasu Fongdoraki Atop Papa Nam State ki thakta irabot ki sa mga kunga mga suba mapok kumon thorom pangthokre Abonmai mihat ki matang na Union Home Minister ga unaduna NIA na mapung fana thijinana ba taksilagani si Minister Manipur laingak na sinduna ngasi ayuk pung mapanta state ki thakta lamyan bihizam irabot ki sa mga kunga mga suba mapok kumon ki thorom ngasi irabot square Lila Singh Khongnang Khong thangmai banda pangthokre Se Minister N. Biren Lusing Duna, Atay Minister MLA Singama di Sarugyaba Lakiba Lamdam Sigi, Mioy Kiana, Lamyan bi Irabot ki Mapamda, Haika Leka Tamduna Mapung Pab Ikai Kumna Butki. Tauramasiga Madi Lainana Se Minister na Fongo Kibadi, Lamyan bi Hizam Irabot Kanano, Karino Habisi Lamdamasigi Miam Loina, Kangnare. BJP na lusing ba Manipur lenga si lak na ba matamda lusing ba sige ning sing kubam saduna state ki thakta thorom pangthok tuna ikai khumna bu utpa si ahan bani lamyan ba hizam irabot lai rabat lomi sinmi sing yephana bu honna kiba colonial gi miyot minai asau masa khai bi gi mayokta leptuna miyam gi damakta lan thengna ki lusing ba mani ma ki ningthokol gi weba aki amogi punchi tu thadok lamnaga leibak miyam gi damakta ka thok tuna thabak tawba ngamba lusing mani ma ki mapok kumon September 13 si mamangi laingak na state holiday haina lauthulam ki adubo ma ki ningsing khubam square saduna state ki thakta lamyan basigi square saduna state ki thakta ningsing thorom pangthokpadi BJP lainga asina ahan bani so haiki Thauramadu loisilakpada Minister amadi Minister Bisojit loinana atai Minister MLA khara center gi lusing basingna kaurakpadagi Delhi da satkadore hairi basi kari karamba marueba thapak leibeki haina pawmi singna si Minister da hangbada si Minister na pakhum pikhibadi mathangi assembly election nakshalaglabadina election gi damakta wa tanadaba yadabadagi BJP ki national president yauna atai BJP national leader singa mifam pangthoknabagi damakta kaurakpani Masida Works Minister T.S. Bisorjit BJP Manipur Pradesh ki President A. Sarda Devi Abegiri Yauna Atay Mari Rainaba Minister MLA Khara Delhi de Satuna wa Khananabagi Damaktani Atay Maramgi Nate Sohaki Athuan Abonmai mihat ki case asi NIA da sinagani haina Manipur gi Minister na phongdokibado hauzik kari karamba phibamda leirabagi haina permission na hangbo wahangi pakom piraduna si Minister na phongdokibadi Abonmai mihat ki asumba langla langjin khangnabagi damakta case asi CBI da sinanaba Manipur laingakna anirak hana NIA da sithi ire adubo NIA gi makedigi mihat asigi matangda mari lenaba police station na lakhotpa FIR gi copy ama yaunaba khangalakpadagi amu hana FIR gi copy yauna NIA da thakre case asi suksoi soidun NIA na paiduna thizin humjin bagi thabak sa tharagani loinana Delhi da leiringai da Union Home Minister su hakthingna unaduna Abonmai mihat ki case asi NIA da sinaduna ningthina thizin handuna mihat asi da senabasing ain yoba serak pinaba takshilagani haina su phongdoki October 5 da Bharat ki Vice President Impal da lakadoribasi kari karamba marueba maramsing leibagi haina hangbagi pakum piraduna se minister na phongdokibadi Vice President ki khongsat asi Manipur khakta nate awang nongpok ki state singyoiba khongsani
Matam kuina awang nungpoki state singbo center na miyeng sangbidana lairakhibaduda Narendra Modi na lusingba BJP gi lenga asina awang nungpo state singmadi Manipur gi damakta center gi lusingbsing laidi haibadu thabangna utuna Manipur gi damakta kari awat apa laidi haibadu hakthengna yengsinna bagi damakta vice president lakadoribne ate karisu maramgi nate hanisa phungdokhe Atopa paw manamo Chief Minister N Biren ngasi Delhi pangkhre BJP gi national leader singna kaurakpadagi Chief Minister N Biren ngasi numidang wairam Delhi gi damakta Imphal thadokre Chief Minister gi khongsat asida Works Minister TS Bisorjit BJP Manipur Pradesh ki President Sarda Devi amadi BJP Manipur State ki General Secretary Organization abe giri su yauki Athubugi ona Delhi de sakhiba asigi matangna press na puma paw gi matungina di BJP gi National President JP Nadana kaurakpadagi sakhibane kaurakpagi maramdi mathangi assembly election naksalakpaga loinana election gi oiba lalong kya yanaba wa khanalabane haidi Atopa paw mana more de yum taruk maina tumna sakre ngasi hing nungge matung pung baro makhairam tapa matamna more ward number 2 galngam lentol kud ground manakta leiba Game name bang da labor yum taruk maina tumna sakre mai sakhi badu kadai diki horak pano hai badu khang magamdri maina tumna sakra ba yum taru adudi Netaji English School gi office ka mari Manipur GAM Pebrestian Church ki pastor na lainaba building saithang lahanglal zau sahiyang khai apokpa lekhidraba zulkhau thang gi yum linda mate sai kungamang apokpa lekhidraba gokhulen gi yum Ngamkhok say haukip say kuntraga manga apokpa lamkholen gi yum amadi Francis thangpi say kuntra apokpa selamungi yum ne haidi mai sakpagi thaudo du electric laktabadagi candle thanbadagi horak poiramba yai haina thajanari maramdi ngarang numidang pung taruk tagi electric lakide haidi amusum mai sakpadu da more fire service amadi nifugom doisuba Assam Rifles more na singba mai kanbagi thabak sadaki Mafam matam sana mai kanbagi thabak satakhiba aduna thangnana leiba yum kayadigi kanba ngamhore haidena su phungdorokli atopa tentakpa paw mana BJP lenga asina Abonmai hatpa miyoi sing puthokpa ngamdre lenga asi fail oibaga manare Pradayut tha asigi kungani thoida Tamenglong district headquarter da Chief Minister N Biren yauna function amadi saruk yaba lakiba athuwan Abonmai bu security force gi mamangmaktada phaduna pukhraka hatkiba thagdo asida sienaba miyoi amata Pagat pangamdre maduna BJP na lusingba Manipur lenga asi fail oire mihat adubu Congress party na condemn tawi haina ngarang Manipur da thunglakiba AICC gi observer Pradayut bodoloina phungdokre so haidi atopa paw mana hianglam gi elangkang pokpi junior high school award pana pik thanbaga loinana English ingani ga taraga marida sakhiba toilet mathak kuptana thamnamle hianglam AC gi manung sena leiba elangkang pokpi Junior High School ge hauzik oiriba phiba masi ka hena sokpada natana kumja English ingani ge taraga maride saramba toilet ki mathak thangba saruk kupa loisindana thamlamle hena spaw amana report tawri atopa paw amana Khetrigao AC da ANPP ge anoba office hangdokpaga loinana taruge miyam gi wakat haukhre miyam gi wakat tarba matung numit chamani gi manungda thabak to onthokani Sheikh Nurul Hasan Lakadoriba kumja English ingani ga kungani thogi angan basarukta pangthokadoriba Manipur Vidhan Sabha mikalda Khetrigao AC da MPP gi mirep oigadoriba Sheikh Nurul Hasana ngasi ACSC gi 4/22 da National People Party NPP gi anoba office hangdokpaga loinana taruge miyam gi wakat program sa hudokre mission adugi ahan boina Khetri Bengal awang laikai da leiba polling station 4/22 da leiba yamna lairaba imung amara Sheikh Nurul Hasana satun imung adugi wakatakhi Nurul Hasan hai ngasidigi hauruga kendra sigi apunba polling station nifu tarukta numit khuding polling station amamamda numidang ahing lektuna ngasi haudoliba taruge miyam gi wakat hairiba program asi sathagani Kendra asigi lairiba polling station nifu taru asigi polling amamamda khwaidigi lairaba imungda sangduna ahing lekpaga loinana imungi wakatsing tagani asumna kendra asigi polling station nifu taruki khongsat loiraba matungda miyamna hairakpa tamlakpa wakatsing adu aina mikhal mai hek pakpaga numit chamanigi manungda thabakto onthokani mikhal asida aina suksoi soidane mai pakani habigi thajabasu lei haina phongdokhi
ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄꯦꯁꯦꯟꯖꯔ ꯕꯁ ꯑꯃ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯃꯤꯑꯣꯏ 6 ꯁꯤꯔꯦ꯫ ꯃꯦꯘꯥꯂꯌꯥꯒꯤ ꯇꯨꯔꯥꯗꯒꯤ ꯁꯤꯂꯣꯡ ꯇꯝꯅ ꯆꯦꯟꯕ ꯄꯦꯁꯦꯟꯖꯔ 12 ꯔꯣꯝ ꯌꯥꯎꯕ ꯅꯥꯏꯠ ꯕꯁ ꯑꯃ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯁꯔꯝꯗ ꯂꯩꯕ ꯋꯤꯡꯗꯤ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯕꯗ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯘꯥꯂꯌꯥ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯈꯟꯅꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯇꯤꯝ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡꯗꯒꯤ ꯃꯤꯑꯣꯏ 4ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯄ ꯉꯝꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯑꯣꯏ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯕꯁ ꯃꯅꯨꯡꯗ ꯆꯞꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔ 13ꯇꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯔꯤ ꯍꯥꯏꯅ ꯁꯤꯂꯣꯡ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ DMUꯒꯤ ꯃꯈꯥꯗ 6th ꯁꯦꯃꯤꯁꯇꯔ ꯂꯣꯏꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯃꯗꯤ ꯃꯥꯔꯛꯁꯤꯠ ꯄꯤꯊꯣꯛꯇꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ JSF ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯛꯁꯟ 2020-2021ꯒꯤ ꯑꯣꯏꯅ DMUꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖꯁꯤꯡꯗ BSc, BA, BBA, LLBꯗ 6ꯁꯨꯕ ꯁꯦꯃꯤꯁꯇꯔ ꯂꯣꯏꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯔꯛꯁꯤꯠ ꯑꯃꯗꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯃꯇꯝ ꯆꯥꯅ ꯄꯤꯊꯣꯛꯈꯤꯗꯕꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯏꯟꯇ꯭ꯔꯥꯟꯁ ꯈꯜꯂꯛꯂꯕꯁꯨ ꯔꯤꯖꯦꯛ ꯆꯠꯄ ꯌꯥꯅ ꯂꯩꯕ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯠ ꯁꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯗꯕꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ DMUꯒꯤ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠ ꯐꯣꯔꯝ JSFꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫